Hello guys, hello mayam. Ngasi ymna dark oiba Buddhist monk singi wari ama mayamgi mafamda puduna laksari. Wari asi haudringaida karigumba adomsu pitribigi mafamda thokiba tabada mysterious oiba dark oiba horror oiba wari crime singi fan oibirabadi. You come to the right channel asidagi weekly gi 2-3 times video upload tawjarakpa matamda miss oibidanaba channel asibu subscribe tawsimbiraga notification on tawbiramo aduga ngasigi wari video asibu yengbiraga adomgi thamoi wakanda fawbirakpa adu comment drop tawsimbiramu wari asigi feedback pibiramu aduga video asibu like share tawsimbiramu adudi mayam ngasigi wari romda amung lakcharage. Buddhist monk sing na siya na thazay miyoy bagi mapok asi pokpa awana thengnaba aduga ahalwaraga siba siraba matung amuk anawba mapokpa awana thengnaba aduga ahalwaraga siba asumna miyoy bagi mapok asi circle da ungaga recycle tawraga lay haina Buddhist monk sing na siya na thazay adubu if karigumba aikoina asauba estimate ama fanglabadi heaven da ishorgi manakta yawba ngami asauba estimate adu phangdriba makai adum siraba matung anawba mapokpa awana thengnaba aduga ahalwaraga siba asumna adum recycle tawraga lay haina Buddhist monk sing na siya na thazay heaven da ishorgi manakta yawba ngamgadawriba estimate adu karino kamaina tawi estimate adugi mamingna kari kawi amasung karamna fangani haibana singba sing adu khangminasi. Achievement adugi maming nirvana kawi nirvana karino kadaida lay kamaina tawi kanamata na khangde aikoina mithai ama saba matamda mithai adugi mahau adu sumaina tawi haina wahaina hairaga sadriba mi amada mithai gi mahau phawhanba ngamdaba asaba mi khaktana mithai gi mahau phawba adugumna nirvana hairiba achievement asisu isana fangnaba hona jaraga phangaba kan isada phawgadabani. Buddhist monk singi pandam goal amalay pandam goal adudi heaven da ishorgi manakta yawba ngamnaba nirvana achievement asi fangnaba honabani. So aduna nungti numit khudingi pitribigi mafamdagi Buddhist monk lising thola aga nirvana achievement asi fangnaba makhoigi araiba mapangal maringjen phudo aga kanna honanari. Mayamsu cinema da adagi video da kaida Buddhist monk sing ubiramlagani. Buddhist monk ama oiba haibasi oininge haidunasu hekta oiba yaba oiba ngamba nate maramdi mioi amana Buddhist monk ama oigi haina thola abadi mi adugi mapunsi adu howdagi loiba phawba kathokpa sacrifice tawba sangi. Someone kanagumba amana Buddhist monk oigi haina thola abadi magi lairamba family mama mapa masin manau marup mapang pumnamak singdagi lapthokadabani society dagi lapthokadabani. Asida sunatana mi adugi lairamba yum hinkol gari man chang lairamba status pumnamak singdagi lapthokadabani even ishagi iming phawba kathokpa sacrifice tawba sangi. Asumna Buddhist monk ama oigi haina thola abadi mi adugi mapunsi adu howbadagi loiba phawba kathokpa sacrifice tawba sangi. Pitribigi mafamdagi mioi lising na Buddhist monk oigani haina thokluraga sacrifice tawba kathokpa mayam sing asi ngamaktabadagi hanagi punsida hanjalaga laikibana kongayamani. Ngasidagi sahi lising amagi mamang northern Japan gi chingdol amada leiba singon kauba mangkanglup amana aikoi mioi bagi haksangda physical punishment piraga nirvana fangani haina thajaba wakalon asidagi singon mangkanglup asina yamna tamthiba ritual sokusen busu puthoki. Singon mangkanglup asina sokusin busu hek puthokibadagi haukiba sahi lising amarom sida pitribigi mafamdagi mang masing thingamdana thola aga nirvana fangnaba haiduna sokusin busu mayongnaki. Buddhist monk singna nirvana fangnabagi damak sokusin busu mayongnaba haibasi zwar sanaba gumbani haibadi aikoina zwar sanaba matamda aikoigi araiba paisa manchang puthoaga kabagi changna yamna nemba aduga pobagi changna yamna wangba adugumna monk singna sokusin busu mayoknaraba matung nirvana fangbagi changdi yamna nemi. Mang masing thingamdana sokusin busu mayoknarakhi adubu ngasi phawbagi history da supnatagi mangcha marom khaktamakna sokusin busu maipakna mayoknaba ngamki. Maipakna mayoknaba ngame haidunasu makoi mangcha marom pulap nirvana fangkide. Ngasi phawbada pitribigi oina nirvana fange haina officially lauthokiba mangsi supnatagi mang kunmari khaktani. Nirvana fangnabagi damak atopa lambi amata leite supnatagi sokusin busu ritual asi mayoknaraga nirvana fangnaba honagadabani. Ishorgi manakta yawba ngamnaba asauba achievement nirvana fangnabagi damak sokusin busu mayoknaba haibasi karino sokusin busugi makal kaya lay amasung mangsingna mayoknagadawriba sing adu karino haibana singba sing adu khangminasi. Sokusin busu phase ahum thokna lay mangsingna sokusin busu mayoknaba matamda phase ahum thokna mayoknagadabani.
Sokusin busugi ahanba phase 1 adugi maming mokujika gayu kawi mokujika gayu haibagi atradi 3 eating training u sabagi training haibani mokujika gayu phase 1 asigi matamna 1000 days ni mangsingna ahanba phase asida numit lisingama ugi product sing khakta samna hairabada seed na tree bark tree root pine needle haiba sing asi masa masana thijaraga numit lisingama saraga lengadabani mang kaya kaya ama phase 1 asida saba thakwa famgalaktabadagi starvation tawraga aram khawrambana hemalakpadagi sikhibana kongayamani mokujika gayu phase 1 asi samna hairabada mangsing diet tohanbani phase 1 asida mai pakna mayoknara aba mangsingna straight up phase 2 mayoknana ba sem sanai adubu nirvana fange haina lauthokhiba mangkun mari sing adudi anambana mathangi phase mayoknaba matamda sukroi soidana mai paknaba haiduna phase 1 asida anirak ahumlak even 4 times hanjan hanjanna mayoknaki phase 2 romda amuk lasi phase 2 phase 1 ga yengnarurabadi yamna tienba matamni phase 2 asigi mamingna nyojo kawi nyojo haibagi atradi deep meditation haibani aduga mangsingna phase 2 mayoknabagi matamna sumnatagi 100 days numit chama khaktani adobu mangsingna phase 2 asidi yamna aki tujungba phawba phase amani hainai maramdi mangsingna haibada phase 2 asidi aikoi miyoibagi thawai asi hakchangdagi mapan thokpa ngamnaba honaba thawai amasung hakchangi khenaba phawba ngamnaba honaba amasung aikoi miyoibagi hakchangda yauriba thawai asi deep meditation tawraga isana isagi thawai bu control tawba ngamnaba honabagi training ni phase 2 asidi phase 2 asida mangsingna mayoknagadawriba asi numit chama deep meditation tawraga laigadabani aduga mamangi phase 1 da chagiba upamigi product sing adu phase 2 asidadi karimata chaba yade phase 2 asidadi akhannaba upambi toxicodendron vernaculum tree hariba upambi asigi managa isingda phutlaga amasung thumijenba isinga thaaga numit chama lengadabani toxicodendron vernaculum tree hariba upambi asi yamna poison chenba hu chenba amasung allergy reaction yamna kanba upambi amani upambi asigi mana phutlaga thakpa matamda sin lei khanau chakhauda allergy mareng satlaga diarrhea amasung vomit chu toina tawgali phase 2 asida mangsingna tawgodawriba asi samna hairabada hu chenba upamigi mana phutlaga thakpa amasung thumi chenba isinga thaaga numit chama deep meditation tawraga laigadabani phase 2 asida namdana upaya ma tawraga numit chama maipakna mayoknarabadi maipakna mayoknarakhiba mangpumnamak straight ta mathangi phase 3 mayoknarami haibadi nirvana fangkiba mang anambana phase 1 da anirak ahumlak iban manirak hanjankhiba adumaina phase 2 asidadi single mang amatana hanjanna mayoknakhide repeat tawkhide maramdi mangsingna phase 2 mayoknaba matamda hingbagi sang yamna nemi aduga sibagi sangna yamna wangi phase 3 romda amung lasi sokosen busugi phase singi maming phase 1 dana mokujika gayu aduga phase 2 dana nyojo haina thonba asigumna phase 3 gidi maming leite maming thonde adobu phase 3 asidi khwaidagi laiba amasung khwaidagi luba phase ni hainai mayam phase 3 da mangsingna tawgodawriba sing asi karino amasung kari maramgi khwaidagi su laiba khwaidagi su luba phase ni hairibano haibadu khangminasi phase 2 da mai pakna mayongna rakraba mangsingna magi masaga sanaba ugi box amamam semjagani aduga box adugi mathak thangba side ta sor honpham oinaba asangba holo oiba bamboo amana box aduda attach tawraga samgani aduga phase 2 da mai pakna mayokna rakraba mangsing box adugi manungda lotus pose da deep meditation tawraga phammaga boxing adu laimaidagi fit tara luna phumjangani sokosin busugi phase 3 asida mangsingna mayoknagadawriba asi karino haiba mayamna fajana gyan tanaba ngasagi phase 1 2 gi matangda tentakna panjaramge mokujika gayu 3 eating training phase 1 asigi nungi oiba pandam ani lei ahanbada sokosin busu mayoknani haina tholaiba every single mangsingi maringjel mathauna guts check thokthokpani aduga ani subadana ugi product khakta saraga numit lisingama lenhanlaga mangsing adugi hakchangda yauramba fat muscle khai loina lokthoaga khangpa pathahan bani phase 2 gi su nungi oiba pandam ani lei ahanbada lotus pose mangsingna phammaga meditation tawraga leiriba pose adubu lotus pose kawi hairiba lotus pose asida masi lengdana matam kuina phammaga leiba ngamnabani aduga ani subadana poison chenba ugi mana adu phutlaga thaaga aikoi miyoibagi hakchangda pokpadagi yauraaba bacteria parasite mahik matai sing loina khatok hanbani phase 3 da mangsingna masaga sanaba boxing adugi manungda phammaga fit tara luna phumjallaga boxing adugi manungda lotus pose da deep meditation tawraga leigani
Box adugi manungda yauriba mangsing bel kangsi masa amamam paigani. Aduga box adugi manungdagi mang aduna nongmagi kangsi amurak one time kinga aga mathakta lairiba mangsingna box adugi manungda yauriba mang adu hingi khangadoini. Aduga box adugi manungdagi kangsi kingaktaba numit yarakpa matamda box adugi manungda yauriba mang adu sokosin busu mayoknaba loire haina laugadoini. Buddhist laining chtpa Buddhism singna siena thajai aikoi mioibana siraba matung aikoi gi thawai yaudraba hakchangna patha pumdaraga decompose tawba loiraba matungda anauba mapo ama poi po aba matung awana thengnaraga suffer tawraga siraba matung amuk aikoi gi thawai yaudraba hakchangna patha pumdaraga decompose tawba loiraga amuk anauba mapo ama pokpa asumna mioibagi mapok asi recycle tawraga circle da ungaga lei. Aduga if karigumba aikoina siraba matung aikoigi thawai yaudraba hakchang adu decompose tawhandana patha pumda handana mamafai oina leirabadi aikoi mioibagi mapok hanjanna poaga recycle tawraga leiriba asi lepaga isorgi manakta yoba ngami haina Buddhist laining chtpa Buddhism singna siena thajai. Meaning mi amana siraba matung mi adugi thawai yaudraba hakchang adu patha pumdadana mamafai oina leiraba kanda mi adu nirvana phange haina laugadoini. Aduga singon mangkanglupna sokosin busu putokiba sokosin busu mayoknabagi nungi oiba pandamdi mayoknariba mangsing adugi hakchang sing adu siraba matungda decompose tawdana patha pumdadana mamafai oiraga leinabani. Sokosin busugi ahanba phase tana aikoi mioibagi hakchangda yauriba fat muscle sing setnana lokthokpani. Aduga anisuba phase tana hu senba ugi mana isingda futlaga thaaga aikoi mioibagi pokpadagi yauraba bacteria parasite hayeng aikoina siraba matungda masa mathanta patha pumdajanaba aikoigi hakchangda yauriba mahik matai sing adu poison aduna loina hatok khanbani. Ahum suba aroiba phase tana masa masana masagi ku semjaraga ku adugi manungda lotus pose ta phamaga laimaidagi fitara luna phumjalaga mangsing adu masa masagi ku manungda siba ngaijabani. Box manungdagi kangsi kingaktaba numit aduda sire haina lauraga siraba matung another 1000 days straight ta box adugi manungda thammaga 1000 days ek subaga atopa mangsingna tawthuaga box adu hangtuaga yengba matamda box adugi manungda yauriba monkey hakchang adu patha pumdadana mamafai oina leiramagadi box adugi manungda yauriba monk adu nirvana phange haina lauthuaga asauba laisangsingda thammaga lai oina lana doini. Aduga box adugi manungda yauriba monkey hakchangna karigumba decompose tawramagadi patha pumdaramagadi nirvana phangdre haina lauraga amuk phumjangidoini. Prithivigi oina ngasi phawbada nirvana phange haina lauthokiba mangsi sumnatagi mangkun mari khaktani. Nirvana phanglaba mangkun mari adu ngasi su achauchauba museum da achauchauba Buddhist singgi temple singda thammaga lai oina lanari. Prithivigi Buddhist laining chtpana majority oina leiba Japan gumba China gumba country singda sokosin busu mayoknaba athingba thammaga lakli. Adubu athingba thamlabasu lainingba monk singna lona tuminna achauchauba forest jungle da changaga nirvana phangnabagi damak sokosin busu ngasisu mayoknanari. Masini ngasigi wari asibu yengbiriba viewers singna video asibu like share comment pisanbiramu. Domadonggi apamba favorite wari format sing horror oiba strange oiba mysterious oiba amasung dark disturbing oiba wari format singdagi adonggi apamba wari format sing khalaga comment ta drop toksenbiramu. Comment singdagi khankatlaga mathangi video semjarake. So adudi mayam matang asida mikup asida ngasigidi kaina yathang nijari matangi video thagalakpada amuk thengnarasi mayam ngasigidi matang asida kaina yathang nijari.